ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯃꯩꯉꯥꯛꯅꯕ ꯚꯥꯔꯥꯀꯥ꯫ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯠꯇꯅ ꯑꯀꯤ ꯑꯈꯪ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯝꯃꯤ꯫ ꯕꯕꯥꯁꯤꯅ ꯄꯨꯄꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯑꯍꯟꯒꯤ ꯃꯆꯥꯗꯤ ꯅꯨꯄꯥ ꯉꯥꯛꯇ 3 ꯁꯨꯏ꯫ ꯃꯌꯥꯝꯗ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯈꯔ ꯍꯥꯟꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯝꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯄꯨ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯕꯕꯥꯁꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯈꯔ ꯇꯥꯊꯤꯅ ꯍꯧꯔꯛꯄꯖꯥꯠꯅꯤ꯫ ꯃꯁꯤ ꯕꯕꯥ ꯄꯣꯛꯄꯤꯔꯝꯕ ꯑꯩꯈꯣꯏ ꯑꯕꯣꯛꯇꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ꯫ ꯑꯕꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯕꯕꯥꯁꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯌꯥꯝꯅ ꯇꯥꯊꯤꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯑꯁꯣꯏꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯍꯨꯞꯆꯜꯂꯒ ꯕꯕꯥꯁꯤ ꯌꯥꯝꯅ ꯇꯥꯊꯤꯅ ꯐꯨꯕꯤꯕ ꯆꯩꯕꯤꯕ, ꯌꯥꯝꯅ ꯑꯣꯠ ꯅꯩꯕ ꯇꯧꯕꯤꯕꯖꯥꯠꯅꯤ꯫ ꯄꯨꯄꯨꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯆꯥ ꯃꯌꯥꯝꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯄ ꯉꯝꯃꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯕꯕꯥꯒꯤꯗꯃꯛꯇꯁꯨ ꯈꯟꯕꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯍꯟꯁꯤꯡꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯕꯕꯥꯗ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯕꯕꯥꯁꯦ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯅꯣꯡꯃꯗꯤ ꯄꯨꯄꯨꯅ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯕꯕꯥꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ꯫ "ꯇꯣꯝꯕ, ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦꯅꯦ, ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯗ ꯏꯄꯥꯗꯤ ꯁꯤꯕ ꯉꯝꯃꯣꯏꯗꯣꯔꯤꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯀꯩꯗꯧꯔꯒꯦ ꯕꯕꯥ? ꯇꯥꯃꯣꯌꯥꯏ ꯇꯥꯆꯧ ꯍꯣꯏ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ, ꯕꯕꯥꯅ ꯋꯥꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯄꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯣ" ꯍꯥꯏꯗꯅ ꯕꯕꯥꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯃꯝꯃꯤ꯫ ꯄꯨꯄꯨꯗꯨꯅ ꯑꯃꯨꯛ "ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯕꯁꯤꯗꯅꯤ ꯏꯄꯥꯅ ꯅꯪꯒꯤꯗꯃꯛ ꯋꯥꯔꯤꯕꯁꯤ, ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯊꯤꯍꯧꯗꯣꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯅ ꯀꯜꯂꯤꯉꯩ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯒꯤ ꯇꯣꯈꯥꯏ ꯏꯪꯈꯣꯜꯁꯦ ꯈꯥꯏꯗꯣꯛꯅꯔꯝꯒꯗꯕꯅꯤ꯫ ꯅꯪꯒꯤꯅ ꯃꯐꯝ ꯑꯃꯗ ꯏꯄꯥꯅ ꯏꯪꯈꯣꯜ ꯑꯃ ꯂꯧꯕꯤꯔꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯣ ꯏꯄꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯀꯩꯅꯣ ꯕꯕꯥ, ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯏꯪꯈꯣꯜ ꯑꯃ ꯂꯧꯗꯣꯔꯤꯒꯦ? ꯑꯩ ꯅꯨꯄꯥꯅꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯍꯛ ꯌꯥꯝꯅ ꯂꯩ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯕꯕꯥꯅ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯍꯧꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯑꯃꯨꯛ "ꯃꯗꯨ ꯌꯥꯔꯣꯏꯅꯦ, ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯡ ꯑꯁꯤꯗꯤ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝ ꯎꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯆꯥꯗ ꯌꯥꯝꯅ ꯊꯤꯅ ꯐꯨ ꯆꯩꯕꯗꯣ, ꯃꯗꯨ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯏꯄꯥꯅ ꯏꯃꯧ ꯑꯃ ꯊꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯔꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯄꯒꯤ꯫ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯏꯄꯥ ꯂꯩꯔꯤꯉꯩ ꯅꯪ ꯑꯃꯕꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯍꯧꯔꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅꯁꯨ ꯅꯪꯉꯣꯟꯗ ꯀꯌꯥ ꯑꯣꯟꯁꯤꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤ, ꯅꯪ ꯏꯄꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯏꯃꯧ ꯑꯃꯇ ꯄꯨꯁꯜꯂꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯊꯃꯣꯏꯗ ꯌꯥꯗꯤ ꯌꯥꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯂꯨꯍꯣꯡꯉꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯕꯕꯥꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯕꯕꯥꯗ ꯇꯝꯃꯟꯕꯗꯒꯤ ꯕꯕꯥꯁꯨ ꯃꯥꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯒ ꯂꯥꯛꯆꯕꯤ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯜꯂꯒꯦ ꯅꯤꯡꯂꯛꯈꯤ꯫ ꯄꯨꯄꯨꯅ ꯕꯕꯥ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯉꯤꯁꯤꯅ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯕꯕꯥꯅ ꯅꯨꯄꯤ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯅ ꯇꯥꯟꯊꯣꯔꯛꯑꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯊꯤꯍꯧꯗ꯭ꯔꯕꯗꯤ ꯄꯨꯄꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯕꯕꯥꯁꯤ ꯃꯈꯣꯏꯅ ꯇꯥꯟꯊꯣꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯄꯨꯄꯨꯅ ꯈꯪꯕꯗꯒꯤ ꯕꯕꯥꯁꯤ ꯄꯨꯄꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯄꯨꯄꯨꯗ ꯌꯧ ꯍꯦꯛꯇ ꯑꯣꯝꯁꯜꯂꯝꯃꯤ ꯍꯥꯏ꯫ ꯀꯩꯒꯤꯅꯣ ꯕꯕꯥ ꯅꯪꯅ ꯑꯃꯁꯤ ꯂꯨꯍꯣꯡꯗꯣꯔꯤꯕꯗꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯅ ꯄꯨꯄꯨꯁꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯌꯥꯝꯅ ꯇꯧꯕꯤ ꯍꯥꯏ꯫ ꯕꯕꯥꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯄꯨꯗ ꯇꯧꯕꯤꯔꯤꯕꯗꯨ ꯌꯦꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯗ ꯕꯕꯥꯅ ꯋꯥ ꯑꯃ ꯍꯦꯛ ꯉꯥꯡꯉꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯕꯕꯥꯁꯤꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯦꯛꯇ ꯐꯨꯕꯤ ꯆꯩꯕꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯨꯄꯨ ꯂꯩꯔꯤꯉꯩ ꯕꯕꯥꯁꯤ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯕꯕꯥꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯄꯨꯄꯨꯅꯦ, ꯕꯕꯥꯅꯦ, ꯏꯃꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯑꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯒꯤꯁꯨ ꯃꯇꯝ ꯌꯧꯁꯜꯂꯛꯄꯗꯒꯤ ꯑꯩ ꯄꯣꯛꯑꯝꯗꯥꯏꯗ ꯄꯨꯄꯨꯁꯤ ꯅꯥꯔꯒ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯑꯝꯃꯤ꯫
Ai poba matung imaga babaga se pupuna hana lauramba nupi ahandugi masasing aduna otpa naiba amuk haurakhi. Babana thabaka chathokringai imada makoi masi manausing aduna mafam adudagi thadoga satkinaba yamna kihan khanganba thakpa yamna taubi hai. Imasu oiriba matau aduda yumda matomda lehobadu yamna kirakhi. Babada su warido tamubada babana su makoida karisu tauba ngamamde. Adubo babagi wakhalondadi asumna khalammi. Isasina kitang saurabadi ay mafam amada satkrage. Hujiti angang apikpasiga mafam asidagi thorakpadu mafam marang amata khangaroi. Aduna iwarasu wana isanupana kitang saurakpa paudi khangagi khalammi. Imana su babada imagi mapamdo ina leirurasi mafam asi thadoga sakrasi haibada wafam adu babana yaramde. Mafam asidasu yamna wana migi makhada khangduna hinglae. Aduga atopa mafam amadasu amuk migi makhada leiruba haibado ay pamdre. Aduna warasu wana matam kharadi khangkisi makoina koibo hekta hatpa yabote silinaw ngaktani hairamme. Asumna ina sahi ani ahum suro pau mafam aduda koisi adum leiri hai. Aduba nongmadi baba thabak chathokringai imana sumangda siang sum khappaga aina imagi manakta sum chen chongduna sanarga leiringai. Babagi masimanaw khwai ahandu imagi manakta prap sangaga aise tablong na pangkhalaga thungalomda sum thoki hai. Maduda imana khalibana aise sumisam samna pamaga thokriboy ningammi. Ngayaki matung imana phau sum malingai thungan meada leiba pukri aduda pudrup launa kariguma matakiba makhol ama tarammi. Maduda imasu kaino hujikidubo haidana yengthubada aise babagi mayamba aduna thawaina pukri da langthaba oirammi. Matau aduda imasu mipaiba pakhatpa amaga loinana kap tuna pukri da chongtharaga aise khudak aduda khungkalammi. Aisu angang goire ising adu phana yamna thakkibadagi ising mayamdo khegatuna sor honba thokide. Imasu mikup aduda angaubi amagi matawgum kanbiyu haidana lekai tanaba yamna kana laujaramme. Ngayaki matung lekai miyam sanglaktuna imada kaidawraki hangammi. Maduda imana kap tuna wari pumba tamamme. Madudagi lekagi miyosingna madudi kama henmale haidana pongminadaba babagi mayambadu mayam sangdana koiti tiraga taptana phudaramme. Aduga isu mayam sangdana laikanabadagi kona tamna kya lakhi. Lekagi miyosingna sumakoina babai mada otpiba naibiba kaya tuda nungairaktabadagi akoy su kuiba matam se yenge yauna yengakpani. Ado makoy se sum phataba helakadore lekai sen thaba thabak tawrakadore. Sidagidi makoina nakoida kariguma ma hek tawrakpada lekai akoida pau hairau akoina waina warage hairamme. Numitugi ahing aduda babai ma se ikolaga yamna kaminaramme. Babasu wakhalama lakhi asuyongna makoina phatrabasida mafam asida hojikte akoi leirubagi mathau tadre. Hojikte angang su khara chaure aduna mafam ase thaduaga akoi satpagi matam yaure haidana babana imphanda akoi leinaba bhara ama thiba hauki. Uchinachin leifamdo phangaba matung akoi se mafamdo thaduamaga bhara adu oina leirunaba lakhi. Babai mana mafamdo thaduomduna thorakpada lekai miyoy anambana loina kamna hauki hai. Asumna matamdudagi hauna bhara mafam saba yengduna sum leirakpana hojikte chu sakhale isagi sahisu 19 muk sure. Aduga mafam sige bhara asida koina leirakpasi aina sum khanbada sahi 8 mukti pharamani. Hojikte babai magi haukhibagi punsi wari loire aki tujungbagi matang amuk yaurakle. Numito babai ma koi humsi baba thaba khalakpada yel leire haidana takchu kitang thengna saramme. Sak hek tokpaga koina leiriba bhara dugi ka khwai makhaduda akoiga leiminaba nene amana yamna kana kappa lauba tawrakhi. Maduda mayam su kaidongnaba yaurba jano haidana mafamduda sensan narupa matamda mayamgi barum toilet leiriba toilet ke ka amada nupi ama thouri yanduna siraga leiramme. Hojiki nupi sisu bharada leiba nupini makoina bharada leirakpana sahi amamuk phare. Matam pumada siriba nupi sigi matai manauksi adum khanaragada lei. Bhara mapuna su makoise sakro haidana phanayam talabani adubo makoisi migi paisana phang koiraba imung ama oiramme. Mayum asengbadi makoise moirangdagini mafam aduda su makoise migi paisa mayam ama halamaga akoina leiriba bhara asida lakpani. Matai manaw khana mandana nupido toilet thouri yalambani. Aise nupiduna leiramiba mong matawdu ubada isada yamna akiba ama oikhi. Thouri yanduna siramba misi adumna tawbara khangde marai su sangna tingthoga leiramme. Mami su uiri khara pangi adug yamna akiba mataw adudi asengbada imana pokpadagi
ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎ ꯎꯔꯛꯇ꯭ꯔꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯨꯆꯣ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯨ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯏꯊꯛ ꯊꯛꯀꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯛꯈꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗꯒꯤ ꯑꯃꯨꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯗꯨꯗ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ ꯏꯁꯥꯁꯦ ꯐꯃꯨꯡꯗ ꯐꯩꯖꯨꯞꯅ ꯂꯣꯏꯅ ꯀꯨꯞꯁꯜꯂꯒ ꯑꯩꯁꯦ ꯂꯩꯔꯝꯃꯤ ꯃꯈꯥꯗꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯟꯅ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯁꯦ ꯌꯥꯝꯅ ꯇꯝꯅꯔꯝꯃꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯁꯦ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯒꯠꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯤ ꯑꯃ ꯀꯥ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯝꯃꯤ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯑꯩꯅ ꯇꯧꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯁꯥꯗꯨꯕꯨ ꯐꯩꯖꯨꯞ ꯂꯣꯏꯅ ꯁꯨꯞꯆꯜꯂꯤꯗꯨꯕꯨ ꯍꯪꯉꯛꯏ ꯏꯃꯥ ꯂꯥꯛꯑꯦ ꯈꯪꯉꯛꯄꯗꯒꯤ ꯑꯩꯁꯨ ꯐꯩꯖꯨꯞꯇꯨ ꯈꯣꯡꯅ ꯐꯠ ꯂꯥꯎꯅ ꯀꯥꯎꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯏꯃꯥꯗ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯕꯕꯥꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯒꯦ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ ꯕꯕꯥꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯐꯥꯎ ꯊꯧꯔꯤꯗꯣ ꯌꯥꯜꯍꯧꯔꯤꯕꯣ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯂꯧꯊꯍꯧꯔꯦꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯣ ꯅꯪꯗꯤ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯃꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯨꯝꯃꯨꯔꯅꯨ ꯑꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯤ ꯏꯇꯣꯝꯗ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯍꯧꯕꯗꯣ ꯑꯩ ꯀꯤꯖꯩ ꯆꯥꯛꯈꯨꯝꯗꯁꯨ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯀ ꯃꯇꯣꯝꯗ ꯊꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅꯁꯨ ꯇꯧꯏ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯤꯗꯅ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯂꯩꯔꯝꯃꯤꯁꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯍꯦꯔꯥ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯡꯕꯁꯤꯗ ꯃꯈꯥꯗꯒꯤ ꯃꯤꯅꯤꯟ ꯃꯈꯣꯟꯗꯨꯅꯤ ꯅꯪꯅ ꯇꯝꯅꯕ ꯃꯥꯜꯂꯤꯁꯤ ꯅꯪ ꯕꯕꯥꯅ ꯌꯨꯝꯕꯨꯗꯨꯗ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯌꯨꯝꯕꯨꯅꯁꯨ ꯄꯨꯂꯤꯁ ꯀꯧꯅꯤ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯃꯥ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯀꯨꯝꯃꯨꯈꯤꯒꯦ ꯅꯪꯁꯨ ꯀꯤꯔꯗꯤ ꯃꯈꯥꯗ ꯀꯨꯝꯃꯨꯁꯤ ꯍꯥꯏꯔꯛꯈꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯁꯨ ꯏꯇꯣꯝꯗ ꯂꯩꯕꯗꯣ ꯀꯤꯔꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯃꯤꯟꯅꯔꯛꯈꯤ ꯕꯕꯥꯅꯁꯨ ꯑꯩ ꯑꯃꯨꯛ ꯊꯣꯔꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯚꯔꯥ ꯃꯄꯨꯗꯨꯅ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯑꯁꯤꯕꯗꯨ ꯄꯨꯔꯒ ꯆꯠꯈꯤ ꯁꯤꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯀꯣꯟꯅ ꯄꯨꯂꯤꯁꯅ ꯄꯨꯔꯒ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨꯗꯤ ꯚꯔꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯉꯝꯃꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯅꯣꯡꯉꯥꯟꯐꯥꯎ ꯑꯗꯨꯝ ꯃꯌꯥꯝꯒ ꯄꯨꯟꯅ ꯃꯔꯥꯡ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯚꯔꯥꯗ ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯇꯣꯏꯂꯦꯠꯇ ꯆꯪꯕ ꯀꯤꯖꯔꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯇꯣꯏꯂꯦꯠ ꯆꯪꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯃꯤꯁꯨ ꯃꯉꯥꯏ ꯏꯁꯥ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ ꯑꯗꯨꯝꯅ ꯀꯤꯅ ꯅꯨꯃꯤꯠ 4-5 ꯐꯥꯎꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄꯅꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯃꯈꯣꯜ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯎꯒꯨꯝꯕ ꯑꯃꯗ ꯊꯧꯔꯤꯒꯨꯝꯕ ꯑꯃ ꯀꯟꯅ ꯌꯥꯟꯁꯜꯂꯒ ꯐꯠ ꯐꯠ ꯆꯤꯡꯕꯒꯤ ꯃꯈꯣꯟꯅꯤ ꯃꯈꯣꯟꯗꯣ ꯁꯨꯝ ꯑꯍꯤꯡꯗ ꯍꯧꯅ ꯇꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯅꯔꯝꯗꯦ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯅ ꯆꯞ ꯌꯨꯡꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯂꯩꯅꯔꯝꯃꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤ ꯂꯩꯕꯖꯥꯔꯣ ꯍꯪꯉꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯁꯤꯕꯨ ꯐꯔꯦ ꯃꯈꯥꯗ ꯂꯩꯕ ꯁꯨꯔꯖꯤꯠꯇ ꯐꯣꯟ ꯇꯧꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯕꯕꯥꯒꯤ ꯐꯣꯟ ꯄꯥꯏꯕ꯭ꯔꯥ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯕꯕꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯕꯕꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯕꯕꯥꯅ ꯃꯈꯥꯒꯤ ꯀꯥꯗ ꯂꯩꯕ ꯀꯀꯥꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯁꯨꯔꯖꯤꯠ ꯃꯈꯣꯟꯁꯦ ꯅꯣꯏꯁꯨ ꯇꯥꯕ꯭ꯔꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ ꯀꯀꯥ ꯁꯨꯔꯖꯤꯠꯅ ꯑꯃꯨꯛ ꯇꯥꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯃꯣꯃꯣꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯥꯗꯒꯤ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔ ꯃꯥꯅꯦ ꯑꯗꯨ ꯀꯅꯥꯃꯠꯇ ꯂꯩꯍꯧꯗꯦ ꯍꯥꯏ ꯃꯥꯅ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯈꯣꯟꯁꯦ ꯑꯃꯨꯛ ꯊꯣꯔꯛꯏ ꯍꯥꯏ ꯀꯤꯗꯅ ꯃꯌꯥꯝꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯗ꯭ꯔꯦ ꯈꯨꯝꯃꯛꯏ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯐꯣꯟ ꯇꯧꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯑꯃꯃꯝ ꯊꯣꯔꯛꯑꯣ ꯍꯥꯏꯌꯨ ꯑꯩꯁꯨ ꯊꯣꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯑꯗꯣ ꯇꯥꯇꯣꯝꯕ ꯅꯪꯉꯣꯟꯗ ꯅꯝꯕꯔ ꯂꯩꯕꯁꯤꯡ ꯑꯗꯨꯗ ꯅꯪ ꯇꯧꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯂꯩꯕꯁꯤꯡꯗꯅ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯊꯣꯡꯅꯔꯛꯑꯁꯤ ꯍꯥꯏꯗꯅ ꯚꯔꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯐꯣꯟ ꯃꯊꯪ ꯇꯧꯅꯔꯒ ꯃꯤ ꯑꯃꯃꯝ ꯂꯣꯏꯅ ꯊꯣꯡꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥ ꯑꯣꯏꯅ ꯊꯣꯛꯑꯝꯃꯤ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯍꯧꯈꯤ ꯕꯕꯥ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯇꯣꯏꯂꯦꯠ ꯃꯄꯥ ꯑꯗꯨꯗ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗꯗꯤ ꯃꯈꯣꯜ ꯑꯗꯨ ꯊꯣꯔꯛꯈꯤꯗꯦ ꯃꯗꯨꯗꯒꯤ ꯀꯣꯟꯅ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯔꯁꯤ ꯍꯥꯏꯗꯅ ꯃꯥꯏ ꯍꯦꯛ ꯑꯣꯟꯊꯣꯛꯅꯔꯛꯄꯗ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄꯒꯤ ꯃꯑꯣꯡꯗ
thong adu kaurakhi. Maduda thongdusu makon hongna sabak phakna hangtorakhi. Mataududa mayam su angakpa amaga loina kinarakpadagi. Masidi nunganba ngairasi ngasigidi akhoi khoigi kaada sangnarasi haidana. Masa masagi kaada loina sangnarammi. Asomda imaga igaso thong aduna kanna hangtorakpagi makudu. Akhoigi kaadagi tarammi. Maduda ina imada sibu karino hangubada. Imana masu khangde haidana khumai. Ngayaki matung babaso akhoigi kaada yamna pakhatna. Masado haping sangakhi. Aduga imaga igada warido tamai. Thong ado manungdagi masa matomna makon hongna kauri haidana. Babana adumna hek khairakpaga imaga igaso munna yengnarammi. Aduga imana kaino haisibu asengbaro. Nasanupaga hujikta igaso wari tawrammini. Thong ama kanna khumjankibagi makon tai haidana. Adudi hujik kamdawni hairammi. Babana amuk khangde makhoi soraso solamkhiroi. Hayang mayam pulaga yumbudaso hairage aduga kari-karino. Laitin khuram thokpa yaba yengage khumai. Asumna nonghe nganbaga mayamse puna wa tanaraga. Yumbudo kauraga wari pumba tamammi. Maduda yumbududa adumaina tawrabanina maiba mapuraga. Yengalasi haidana yumbududa maiba mapurakhi. Maibuduna sunupiduna thouri yanlamba mafam maduda laitin khuram thoami. Pana adumna laitin khuram thobasu tamnabadi nongmagi sumsum hengalakhi. Numidang toilet mapado lalaga mi mata satpa ngamnaramdi. Toilet ki thong adu masa matomda adum ahingda hangdin sanaraga. Leiba mataw kaya si mafam maduda leiriba miyoisingna hengnaba yaurakhi. Masida natana barasta leiba kakuding ahingda tamnaba haurakhi. Numidang masag udaba amana kangkan haidorapa amadi poling makada lang tharapa kiraba mong mataw kaya si haurakhi. Aduna numit po hektarabadi Bharagi kakuding khoijule kham loina humtok narammi. Adumna khoijule kham do humtoabadi tamnabadu kharati pharammi. Numit kharanigi matungdadi mukka manungda yu koigera nungthin oigera. Mi ama ani taga tarik tumhaurabadi kaaduda. Nupi masangaga hektan namba mangaknaba matawse haurakhi. Adumna kiba kaya do tawrakpadagi bara aduda leiramba imung anambana. Mafam adu thadoktuna atopa kona khoigi imunga atopa imung ani ama khakka ngaihauki. Maduna kwesi kiba mukka hena helammi. Numitusu babana ahingda khong hamningakpadagi. Mayama puraga toilet aduda sangubada. Toilet ki makhagi thong aduda babana makong hamingai khut amana tindalakpadagi. Babase sengboy sengdaboy law tuna senthoraki. Bara mapu aduna su tamnaba mataw aduda. Mafam adu sidokrage hairakhi. Madudagi akoisu atopa mafam amada amu hongdoraki. Aduga hujiki bara salamba yum maduna asapo sabagi. Mayangi factory amu onthoki. Hojipo akoina tabada mafam adu adum tamnari hai. Mayang masasingna nong phadok mafam aduda ahing lekpada. Nupi ama adum thorei hai. Masini mayam ngasigi rian hore story. Matangi wari thagalakpada mayam punna muk thengnarasi. Ngasigidi mayamdagi kainanaba piti ay lauzari.